Online Manipur ki nungthil pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Pripak na lay kidraba yawaloi ani na mafamda ikai khumnaba utpaga loinana awaba fongdoragli. Haukiba March 15, 2025 leba pupa numita kangleipak amasung Myanmar gi ngamkhai paringda leptena chatharagli baningtam yawal lanthengda imalaiba ki damakta thawaina ponthapi Khrga KYKL MYL gi pathau Lieutenant Angom Sanatomba LS Ingo Kuntraga Taret amadi Pripak Pro Marup Lens Corporal Maibam Nautonba LS Natngakpa Mitei Taraganipan gi mafamda People's Revolutionary Party of Kangleipak Pripak amasung masigi lanmi sanglup Red Army RA na thamoi sokna nungaitaba fongdokpaga loinana leikhidaba anigi mafamda ningtab yawal gi mapung phaba ikai khumnaba utuna awawa fongdokchari haina aina thingkhraba lalolup asigi Department of Publicity and Propaganda gi Publicity Officer oina Thau puriba mangal khumanna khuyek pidna presa thorakpa awaba fongdokpa cherol asina hairi cherol asina hai chahi ani loisin pham khangdana leirokli ba mapandagi thomjilakpa kuki narco terrorist singna thoanba khuseng milana sida yeknaba mayang lanmi amadi makhoigi khunek KNB gi apunba khutpuna loi mapugi yathang induna leba asigi ningtamba hanjil nabagi damak lanthengnari ba yaw lanmi singda lepa leitena landarkli ningtam yawlup singna taliba ningtamba amadi apunba kangleipak adu manungdagi kaihanna basilakpa lalong amadi yawl ihau asibu loisinaba honaraliba asida yawlup singi apunba force na mapung fana mayokna duna maithiba piduna lagli mayokna balanfa madugi damak pripak na lamda masigi apunba ningtam yaw loisingi damak chawkthokchai amadi makhoibu awangba thakta ikai khumnaba uchari awaba phongdokpa cherol asina makha taribadi ningtam yaw loi athauba ani asina manung matam chadana leikhidaba asida Pripak Pro amasung KYKL MYL na nanghoriba awabada Pripak na thamoi sengna saruk yajari loinana imung manung mari macha marup mapang amadi sagai na taina chingba nanghoriba kainabagi awat chaitheng asida Pripak na thamoi sokna nungaitaba fongdokchari loinana athauba anigi thawai mirel na mapu magi leikolda ingna chingna yataba oiresano hairi Security Force na masing yamba kusukulai amadi nongmai maru sing Langol Housing Complex tagi fagatkhre Manipur Police amasung Central Paramilitary Force ng nangarang numidang Lamphel Police Station ng manung chanba Langol Housing Complex ta thiba humagi thabak sing chathabada masing amlaba kusukulai sing fagat pangamkre official oiba paw magi matung ina Security Force na thajaningai oiba paw ama fangbadagi Imphal West District Police amasung Central Security Force sing apunba khutpu ama nangarang numidang thengbada Lamphel Police Station ng manung chanba Langol Housing Complex ki quarter singda Surprise Operation chathaki Security Force sing chathaki ba operation ado Langol Housing Complex ahanba quarter number TA42 dani hariba quarter adugi manungda laloba sing losin na thamlambani haina chingnaba khusukulai amadi nongmai maru sing fagat pangamki hari Security Force sing na fagalaba polam sing adudi magazine aniga konana SLR ani maru kun magazine singa konana insert rifle ani maru kun submachine gun carbine ani bulletproof plate taruk bulletproof vest red camouflage pen kun humdoi camouflage shirt kun camouflage cape taraga taru amasung tactical west belt kun ngani thoini hari Security Force na fagalaba khusukulai nongmai maru amade tai polam sing Lamphel Police Station da makha taba investigation gi dama khusin nakre hari MP laisem basana zawbana Manipur gi yellow furup sing protection PB na ba house ki pungning chingsin kre MP ningthau sana zawbana parliament ki zero award sensitive border state oiriba Manipur gi yellow furup sing gi protection PB na ba house ki pungning chingsin kre MP sana zawbana rise sabha gi attention draw tawradun hai Manipur state chauna demographic imbalance thoktuna Manipur gi asengba yellow furup sing masagi state maktada yamna waba mawongda leiriba se athuba matamda positive oiba measure sing lokhatuna protection pibe yamna mathau tai thengnariba khudongchadaba sing asi mathong maram khangdana Kangpokpi Technopol Chaden Churachandpur amasung Federal District singda 1969 digi 2024 fawbada Lingkhaliba anauba khul sing asina thoan bani hariba matam masida anauba khul charter ka kunthra mathoi dagi lisinga maga chartu ka kunga mari abnormal oina anauba khul chamanga ga marfutara humdoi hengatpa thengnari masi chahi yangkhai asida chada chamaga kuni thoi hengatpani haiki adubu MP sana jawbana karamba furup no haina mayek sengna pandrabasu hariba district sing asigi anauba khul sing asida Kukijo marna namna khundaba thengnari mathong maram khangna district asida missing hengalagli basida checksin wahai thamladuna MP na hai illegal immigrants sing asina Indian administration na changsilakpagi akibalai amadi makhoi sing asina ningthina sambal khadriba Indo Myanmar bordagi khudongchaba lauduna naronda changsilaklaga India gi electoral politics ta yausilakpagi khudam changdam sing leiba hore hairi Manipur asi Myanmar ga kilometer 4 ga 49
border share tawri aduga nagasingna khundaba border gi khulsing asida anoba khul 98 hengatpa thengnei amadi khul 118 dagi 136 ta hengatpa thengnei masi 108 khak hengatpani Nagasing asi Manipur gi asengba yellow fruit amani haiki masigi mathakta central lengang na Manipur 1951 the best year oiraga illegal immigrants sing masa khangdok triba fawba amadi National Register of Citizen NRC mapungpana chana handri fawbadi karigumba makhal amatagi delimitation exercise to biganu haina house ki pungning chingsin ki sajibu chairauba amadi idul filter gi mingda dukan singna pot ki mamal ka hena yon biganu apunbagi saktam kaiba Tungi Mirol Kansi haiba pandamda lairiba Kanglaipak Minority Welfare Organization KMWO Manipur na lagliba March ki chaicha 30 dagi pangthokadariba Maitei gi chahi hoba numit sajibu chairauba amadi March 31 na pangthokadariba Slam lining chatpasingi khwaidagi chawba kumai Idul Filter na lakpada lamdam asida lairiba leibak miyamna santi gi paujel pibaga loinana nungsi chanana laiminanaba iramdam ama oirasanu haina yaifa paujel pibaga loinana anauba lenga ama semduna Mihan mipun yaudaba misi mina thoktaba tangdu leidaba lamdam ama oirasanu haina yaifa paujel pibaga loinana numiseng asida kanaguma dukan famliba amadi potcha yoliba singna pot kaigi mamal ka hena yon biganu kariguma mamal ka hena yolama thengnarabadi madugi afafatagi thaudang masa na pujagadabani haina organization asiki maikaidagi thokpa cherol amana phongdoragli Silchar dagi jury fawbagi National Highway 37 lane marigi thakta semlagani Nitin Gadkari Awang nongpok lamdamgi road connectivity fagat hannaba laukhalakpa tharangi manung chana Assamgi Silchar dagi Budanagar-dagi Manipurgi Jiribam fawbagi National Highway 37 lane marigi thakta semgatnaba lupa crore 1,186.20 senfam kaithokle haina Union Ministry of Road Transport and Highways Nitin Gadkari na phongdoragli Union Minister Nitin Gadkari na mahaki extra thadorokpa warol amada mathaki wafam asi phongdola duna mahang hai Project asina Assam Manipur amasung Meghalaya gi regional connectivity da chawna ahongba ama purakpa ngamlagani hairiba lambi asi lane marigi thakta upgrade tawrokpada Imphal dagi Jiribam Silchar Ratnachera Khalian Jowai Silong lambi da chatpada travel time hantahanbada nachana logistical efficiency lehanba ngamlagani hairi Magna makha tana hai greenfield alignment tawnaba tharang tawroliba asina lambi paring asida healthcare education amadi marketplace kaya semgatuna lambi asigi nak yeta lairiba singi economic amadi employment gi khudong chaba kaya fanganba ngamduna chakhupa lamdam ama purokpa ngamlagani haina su phongdoragli Manipur miyam democracy chatpa laiba ki miyamni Manipur laiba kuki singi luchingba kharana kuki khulai paiba narco terrorist singi matenga loina na Manipur da kuki gi laiba ama semna bagi damak yellow mi mitei da landarakpa bulaksin matam adugi Manipur lenga ngamdaba dagi mitei sing wana ringai matamda lenga ki luchingba chief minister shinana ba chief minister oiningba kharana honarakpagi mayaina Manipur da president rule lerakre BJP na lengak sembagi MLA masing suna anauba luchingba ama khanjaraga lengak semgi haiba fawba ngamdabana karamba matamda miyamna khanjaba mihut ki lenga ama amuk lerakadagi haiba ngamdri Asiguma phibam asidi miyamna miyamgi mihut sing leibigi arthra thoktre Manipur Assembly animated suspended tawraga President rule state asida leriba asi miyamgi mihut oiriba MLA singna lehenbani makhoi miyamgi mihut oibada matik chadaba miyamgi yaifana bakhandabagi mahaini haibada haimanba thoktre Kuki na mitay da landarakpa matamda matam chana laksin mangamdaba amadi aranba tawbagi chairak piba ngamkhidaba adubu miyamgi mihut singna lengakpa haitabagi mahaini haibasi khangnaribani asigumba matik chadaba miyamgi mihut singna miyamna piba democracy gi haksing sijinnaba ngamdana president role lehelakpa haibasi Manipur gi miyamna piba hak adu manghanduna Manipur miyambu karemnabani haibatai asigumba miyamna piba hak mangalabani na miyamgi mihut pumnamak miyamgi mihut oiduna miyambu luchingba oiba ngamdre haiba yajaduna miyamgi mihut oibadagi resign tawjabana hena miyamgi yaifaba oiragani haibasi masa na khanjaduna resign tawbagi matam oiraklabra haibasi nainaba matam oire miyamna su president rule lairakpasi miyamna khankiba mihut sing mating chadabadagi ni khanna anauba miyamgi mihut khananaba tawba yaba tharang sing tawba chumlagani Manipur gi miyam democracy chatpa laibaki miyamna haibasi miyam amadi mihut singna kaufam thokte Myanmar da epicenter oiduna magnitude 7.7 yauna ngasi UR hakre ngasi ayuk Manipur ga yumthangnariba Myanmar gi konung Nepido Wat ki kilometer chani ga yangkhairom chalaga laiba Saigang city da epicenter oiduna magnitude 7.7 gi chang yauna UR hakiba aduna lamdam asida su safu phangduna akanba mawngda kha wang nikrabasu misi mina amadi lanthum amanga tadi thom khidre adum oinama Myanmar yauna South East Asia gi leibak singdadi misi mina kaya thokhibaga loina nalanthum kaya amanga ta thokre haidi
United States Geological Survey gi report matung inadi Myanmar da epicenter oiduna yuar hakhiba aduna India gi north eastern region da Manipur amadi Assam yauna chawna saphu fangki India gi pungfam da ngasi ayuk pung 12:50 taba matamdagi yuar hakhiba adu National Center for Seismology NCS ki report ki matung inadi yuar hakhiba adugi epicenter Myanmar da oikhiba ga loinana lainungdagi kilometer 10 luthana niglakhiba adugi latitude 51.93 aduga longitude na 96.07 oike yuar hakhiba aduna Myanmar amadi Bangkok faunaba nauna saba thong tekhiba ga loinana hauzik fawbugi oina miyoi 15 leikitaba ga loinana aso apan kaya yaukre hairi hauzik fawbada yuar haba aduna Myanmar da miyoi kun sire Myanmar gi Mandalay da miyoi manga Thailand gi Tungo da miyoi manga sikhiba ga loinana miyoi 94 thiba khangna leiri yuar haba sina Thailand amadi Bangkok da lan kya ningkhai ki loinana yuar hakhiba aduna maram oiraga Thailand amadi Bangkok ki metro amadi train service lepkhre Chingai Yunnan province amadi Beijing da su yuar hakhiba adu maram oiraga lanthum kaya mang takre hauzik fawbugi oina mi sibagi pau fangbngamdri